ꯏꯪ ꯂꯤꯁꯤꯡ ꯑꯃꯒ ꯆꯃꯥꯄꯟ ꯌꯥꯡꯈꯩ ꯃꯥꯊꯣꯏꯗ ꯕꯦꯁ ꯏꯌꯔ ꯑꯣꯏꯕ NRC ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯆꯠꯊꯕꯤꯌꯨ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯔꯥꯝꯗꯥꯁ ꯑꯊꯋꯥꯂꯦꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗ ꯆꯦꯔꯣꯜ ꯄꯤꯁꯤꯟꯈ꯭ꯔꯦ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯍꯥꯏꯕꯁꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯕꯨ ꯂꯤꯒꯦꯜ ꯑꯣꯏꯈ꯭ꯔꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯒꯗꯕꯅꯤ ꯍꯥꯏꯅ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ mayam khurumjari ngasi Honorable Minister of Social Justice and Empowerment Sri Ramdas Athawale da Manipur gi delimitation gi matang da fact and figures yauba documents mahak khanaraga mangonda pisalaba matungda mahak masamakna Honorable Home Minister Sri Amit Shah da Manipur gi delimitation gi matang da fact and figures yauba documents ngasi yohankhre akoina haizaning badi Supreme Court na handakta 17 March 2025 ta thokiba Manipur mi delimitation tawgadabani haibagi matang sida akoina haizaning badi si delimitation si 2021 gi census mapung phana census tawraba matungda akoi NRC with base year 1951 NRC tawraba matungda tawgadabani haibagi fact and figures yawba akoina thamjai maramdi karigino hai matamda Manipur da delimitation tawba taragadi 2002 gi Delimitation Act provisions ta tawba taragadi 2001 gi census ta tawba tabani aduna khwaidagi luribadi karino haiba matamda 2001 gi census ta tawba tarakpa taragadi delimitation se 2001 gi census haibasidi yamna controversial oiba census amani 2001 gi census ta decadal growth haibadi 1991 dagi 2001 bogi decadal growth of India se 21.50% ni aduga Manipur gi na 30.02% ni pailuri badi Manipur gi sub districts kharadadi census to the report to gi matung ina 100% heli the percentage is above 100% which is impossible oithokpa nataba report amani aduna abnormal growth population adugi matik leigiba oiba aduna RGI dasu demographers miyamam su report si report se yengjanbiyu haibagi different miyamam matamdu da thaki adubu adugi RGI na su adu matamdu da change tawkhide aduna 2001 gi census haibasi yamna controversial oiba aduna adugi census ta yengaga delimitation act 2002 gi provisions ta karigumba delimitation tawba taragadi sim akoi Manipur se akoi gi yamna aranba yam asoiba system amda chakkigadaba oi 1962 dagi 1988 paugi pereta akoi Myanmar da military crackdown tawo matamda chinkuki jo refugees atugi matik Manipur da changakhi aduna population growth se masing thingamdana hengakre haibasi jodi matamda su yam hengrabani haitare the most important yamna khananingai oy poti final electoral roll handak yam latest oina Chief Election Officer CEO na 2025 ki January ki tang 6 January 2025 ta CEO na thopa matamda final elector to population haibadi EP ratio se koi abnormal oiba haitare some normal da leitaragadi EP ratio se 60 to 65 ratio muni lena do se adubu some districts like haibadi Kangpopi haizerege Kangpopi da 34.6 ratio leiba kai se it is very abnormal si maram chungcha cha di aduna takpadi abnormal population leire voters masinga koigi electoral voters bona fight oiba voters ka population ga ratio si chanadre haibado adugi yamna nemba ratio EP ratio duna dum taksarabani haitare aduna sigi matam sida kamaina delimitation tawdoino haibagi wari dunia aduna delimitation tawgiba taragadi abnormal oiba growth oi population oriba illegal immigrants influx leiriba mapandagi changjala imyam se akoigi Manipur da illegal myam do legal ohensi haibagi process ka chap manaradaba ma oiba haitare aduna akoina request tawningbadi NRC with the base year 1951 phajana mapung phana Chatharam matungda 2021 gi census mapung phana tor matungda delimitation process Chathabiyu